Good morning. Ngasi thangja numit ki card ki message hai petang email se ado thangja numit se number se aha bada number 93 lere aduga kaladana amuba natraga makhet machu gumba kai gumba mai shin nabi ko aduga amana ina sum chak thung bada kenom hapo kaina haibado na hadi asa thau gumba kai gumba drop ama kai ma dumai maming gi na dumai happy be ko koina change subo matamda adu ma lere do ahambada koi card ki message email se to timing of house hai pe yenga se ko ngasi gi na timing of house se kai lege habado adu ha pe email se Sidagi card ahum katang uthokirage ko card number 1 card number 2 card number 3 ko ahambagi ani shuba ahum suba ko ahamba khanba yenga se ko hadi first card khanba ngai se yenga se ko first card khanba ngai se sida lai se ko ngasi se hai tare ko ngasi se ngasi gi numit hai ba se hadi phagani hai ba gi isha da thaja ba thambiyo ko hadi aina kainoma manifestation gumba tawba khotpa matam da su aingonda kana jaba oibado phangba natraga hai taina hana ga tawgiba manifestation oiraga so aingonda phanga pa kolapa da maina ko kitang hai tare ko pot sing se na hangai chuna de samjana de kai khalaga so hadi pot sing je loin mak hadi samjana rakpa ya sanna rakpa khojala pa mai tawa hadi pau gumba hadi good news gumba kai gumba adum ba so dum lakpa yai ko ngasi gi oina thabai khang tawba so growth gumba so kai su lei ba yai aduga investment achoba gumba di paisa nung sa di pitho orano mingonda ko number 2 sina ko number 2 sina hadi mental peace yamna leigani ko ngasi gena hadi shanti oina ga leibado maka yamna wakhan nungai na ingna chekna ko adumaina gumba leigani ko pot loina ba balance tawraga leiba khop adumaina oi hadi wakhan nungai ni aduga ado hadi smaina nungai ni haina lakpane na hadi sauningba khotningba laaga so ko ai sauba ya de ko haibagi adumaina side am den thopiyo ko aduga last ki number 3 ko number 3 gi sina amuk leise ko concentrate tawo hadi aina tawdori ba thabak sida ko ai mai pa kani ko phajana ai kenoma chatke kenoma tawge haraga di ko hadi aina ningi ba pot hadi ai adudo aina mangi ba pot aina khalli ba pot harasine ko mangphang no da ba ya de ko haina dumaina khanbi ba adu se sina khoi gi card ki message lere ko timing so ai pe yenga se ko timing sina ki pung 3 ka min 8 daina 3 ka min ya kai phawng lere adai mu 33 ka min 33 daina pung 3 ka min 33 phawng lere ko aduga nungda oiram na manga ga min yankai humdoi dagina 3 ka min 33 phawng lere dagi nungdang na 9 ga min 33 daina nungdang ahingi baro makai phawng lere ko aduga nungalam daigina 3 ga min 8 daina 3 ga min 19 phawng lere ko sisina koi gi ngasi gi oina afaba timing ko adu sida lere koi gi ngasi gi oina card ki message me thank you